Union Home Minister Amit Shah na March 9 da National Highway yauna Manipur gi mapham pumnamak da free movement leihallagani haina laothokhraba matung Kuki Organisation Singna free movement gi Khongchat da Apanba Pikhiba Asi Yaba Ngamloi Government of India na free movement leihallagani haina laothokhraba matung National Highway da matik chaba security pidriba karigino haina Moirang AC gi hannagi MLA M Prithviraj na phongdorakli wafam masing asi fubalada laiba Ayushman Arogya Mandir Arokman Parmandhamanda concentrator oxygen machine nama lemna khutsanabagi thoramda mahakna phongdokhibane concentrator oxygen machine khutsanabagi thoramadda hanagi MLA M Prithviraj na paumi singna hai Manipur gi governor na Manipur da tangdulai taba hanjilaknaba lokai na paiba khulai sing pikhalaknaba order ama thokhiba adugi matungkinna tampaki khulngakpa sing amade arambai tengona paiba khulai sing di pikhatkre masigi mathakta Union Home Minister na free movement leihallagani haina laothokhiba adudage folks na sentuna senapati fauba santi gi Khongchat ama jatke aduba security force na sekmaidagi hena chathankhide aduga Kuki Singna Kangpopi district ki tongan ba mapham singda free movement gi mayokta khongjang changsinke Union Home Minister na free movement leihallagani haina laothokhraba fauba security force na matik chaba security piba ngamdaba si tasengna ashoiba ama leire haibane National Highway asi Kuki gi property nate Manipur na tangdulai taba hanjalaknaba tharakhiba yamkhraba central forcing numit aduda kari tawraga laibage haina so mahak nungnangba phongdokhe ngasigi concentrator oxygen machine khutsanabagi thoramadunda fuwalagi ahal sing amade Ayushman Arogya Mandir Arokman Parmandhaman gi staff sing so saruk yakhe Akwena thamjaningi honorable governor yam na koi hana gi former home secretary oi brama home ministry sigi manungi in and out khangaba dumba akoi yam na ikai khumna jaba dumba nipa ma khna koi manipur governor la ko soi kali ka afaba shanti ama yam thuna porakani khanjaru base masi kitang aikoi tampak tagi chamana na aik sa hajariba army ki track march to guna chingba mayam ama tawrakanga aikoi loina mak akoi village volunteers voluntary masana tawraga wireless chingdana Madugi pura ona bamada tawasi am nungai jati adure athuba matamda honorable union minister highway gi pora do akoi athuba matamda aikoi gi highway si chalan bina ba hona biu aikoi gi line ana bagi ambulance ki ada Guwahati da chakro khokta mayam singe for the last almost 2 years sa aeroplane na chat pai se akoi na dokte matik aeroplane baraga ta ni pungut hangon number ko nate pot chai giding mat pura sky high ni kari gi tamak na sin lambi da akoi dagi illegal over tax mayam ama ching dagi tongan ba group sing na lobi ba se masi akoi kitang akoi tampak si yam na akoi gi si step motherly treatment ama akoi da pibra laujai aduna masi athu matam na honorable governor gi ai tunung chin chin jari